ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯧꯒꯠꯂꯦ ꯌꯨꯝꯁꯤꯗꯒꯤ ꯁꯤ ꯃꯈꯥꯗ ꯂꯣꯀꯦꯜꯒꯤ ꯊꯨꯝ ꯏꯁꯤꯡ ꯑꯣꯏꯅ ꯊꯣꯛꯄ ꯑꯗꯨ ꯊꯨꯝ ꯁꯨꯡꯕꯒꯤ ꯃꯐꯝ ꯉꯥꯛꯇꯪ ꯌꯧꯔꯒ ꯌꯦꯡꯂꯨꯒꯦ ꯀꯔꯝꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ. ꯁꯤ ꯅꯨꯡꯁꯥꯗꯤ ꯊꯣꯛꯇ꯭ꯔꯤ, ꯋꯥꯡꯃꯗꯗꯤ ꯅꯨꯡꯁꯥ ꯊꯣꯛꯈ꯭ꯔꯦ. ꯌꯦꯡꯉꯨꯁꯤ ꯌꯣꯡꯆꯥꯛꯁꯤ ꯀꯌꯥꯝ ꯄꯥꯟꯒꯦꯗꯣ. ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯌꯣꯡꯆꯥꯛ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ. ꯁꯤꯔꯣꯝꯗꯗꯤ ꯌꯣꯡꯆꯥꯛ ꯐꯖꯅ ꯄꯥꯜꯂꯤ. ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤ ꯁꯤ. ꯌꯣꯡꯆꯥꯛꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯜꯂꯦ. ꯅꯧꯕꯗꯤ ꯈꯔ ꯅꯧꯔꯤ. ꯍꯦꯛ ꯂꯧꯊꯣꯔꯀꯥꯟꯗꯗꯤ ꯄꯥꯛꯂꯛꯀꯅꯤ. ꯁꯤꯗꯒꯤꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯔꯤꯁꯦ. ꯄꯥꯜꯂꯤꯀꯣ. ꯁꯤꯔꯣꯝꯒꯤꯁꯤꯗꯤ ꯌꯥꯔꯦꯀꯣ ꯑꯗꯣ. ꯁꯤ ꯃꯈꯥꯒꯤꯁꯤꯅꯤ. ꯌꯣꯡꯆꯥꯛ ꯈꯨꯄꯥꯟꯁꯤ ꯇꯦꯛꯀꯦ ꯇꯧꯏꯁꯤ. ꯂꯣꯏꯅ ꯍꯦꯛ ꯇꯠꯄꯤꯈ꯭ꯔꯦ. ꯃꯈꯥꯗꯁꯨ ꯌꯦꯡꯉꯨꯁꯤ ꯌꯣꯡꯆꯥꯛ ꯉꯥꯛꯇ. ꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ. ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯄꯥꯝꯕꯤ ꯐꯖ ꯂꯩ. ꯈꯤꯇꯪꯗꯤ ꯅꯧꯔꯤ. ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯍꯦꯛꯂꯒ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯊꯧꯔꯥꯡ ꯇꯧꯔꯤ. ꯅꯣꯡ ꯁꯥꯔꯤꯕꯅꯤꯅ ꯌꯣꯡꯆꯥꯛ ꯍꯦꯛꯄꯁꯨ ꯍꯧꯖꯤꯛꯇꯗꯤ ꯉꯝꯗꯦ. ꯌꯦꯡꯉꯨꯅꯦ ꯌꯣꯡꯆꯥꯛꯁꯦ. ꯑꯁ ꯃꯔꯤ ꯄꯥꯜꯂꯦ. ꯌꯨꯝꯒꯤꯁꯨ ꯐꯖꯕ ꯁꯥꯔꯤꯌꯦ. ꯁꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤ. ꯁꯤ ꯂꯝꯕꯤ ꯈꯔ ꯆꯠꯂꯒ ꯃꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤꯁꯤꯗꯒꯤ ꯃꯈꯥ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯊꯨꯝ ꯊꯣꯛꯐꯝ, ꯊꯨꯝꯒꯤ ꯃꯍꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯣꯛꯄ ꯑꯗꯨ ꯃꯐꯝꯗ ꯆꯠꯂꯤꯕꯅꯤ. ꯑꯩꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯦ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯠꯂꯨꯕ ꯖꯔꯅꯤꯅꯤ. ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦ ꯀꯩꯅꯣꯅꯤ, ꯕꯣꯔꯗꯔꯅꯤ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗꯅꯤ. ꯆꯦꯜꯂꯧ ꯍꯥꯏꯔꯒ ꯅꯣꯏ ꯃꯦꯞꯇꯁꯨ ꯁꯔꯁ ꯇꯧꯕꯤꯌꯨ, ꯑꯗꯨꯝ ꯐꯪꯖꯒꯅꯤ ꯀꯗꯥꯏ ꯇꯥꯟꯅ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ. ꯁꯤ ꯃꯊꯛꯁꯤꯗꯅ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯔꯦ ꯃꯣꯏ ꯈꯨꯟꯒꯤ. ꯁꯤ ꯃꯈꯥ ꯆꯪꯕ꯭ꯔꯥ? ꯁꯤꯗ ꯆꯪꯈ꯭ꯔꯦ. ꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯕ꯭ꯂꯥꯏꯟꯗ ꯆꯪꯗꯦ. ꯃꯃꯥꯡꯗ ꯌꯦꯡꯉꯨ ꯅꯨꯡꯒꯥꯏꯁꯤ ꯀꯌꯥꯃꯨꯛ ꯐꯖꯕ꯭ꯔꯥ. ꯅꯨꯡ ꯐꯨꯛꯄ ꯃꯐꯝ ꯃꯥꯟꯕꯅꯤ, ꯑꯗꯨ ꯅꯨꯡ ꯐꯨꯛꯂꯨꯕꯒꯤꯗꯤ ꯅꯠꯇꯦ, ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯏ. ꯌꯦꯡꯉꯨꯁꯤ ꯃꯈꯥꯗ ꯊꯨꯝꯒꯤ ꯏꯁꯤꯡ ꯊꯛꯂꯒ ꯂꯩꯕꯁꯤꯡ ꯁꯟꯗ ꯌꯦꯡꯉꯨ. ꯁꯟ ꯃꯌꯥꯝ ꯂꯩꯔꯦ. ꯎꯔꯤꯗꯅ ꯁꯦ. ꯁꯦꯡꯕꯕꯨꯗꯤ ꯋꯥꯠꯂꯤ. ꯃꯃꯜ ꯑꯇꯥꯡꯕ ꯐꯣꯟ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯀꯨꯝꯂꯤ. ꯍꯧꯖꯤꯛ ꯇꯨꯔꯦꯟ ꯃꯅꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯨꯝꯂꯤꯁꯦ. ꯇꯨꯔꯦꯟꯁꯦ ꯀꯌꯥꯃꯨꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯗꯣ. ꯇꯨꯔꯦꯟꯗꯣ ꯌꯦꯡꯉꯨ ꯀꯌꯥꯃꯨꯛ ꯆꯥꯎꯕ꯭ꯔꯥ. ꯐꯖꯩ. ꯏꯁꯤꯡꯁꯨ ꯐꯖꯅ ꯂꯨꯏꯁꯦ ꯌꯦꯡꯉꯨ. ꯁꯤꯒꯤ ꯇꯨꯔꯦꯟꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯥꯔꯔꯣꯏ. ꯕ꯭ꯔꯍꯃꯄꯨꯇ꯭ꯔ, ꯆꯥꯎꯈ꯭ꯔꯕ ꯇꯨꯔꯦꯟ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯁꯝꯅꯕ ꯃꯐꯝꯗꯨꯅꯤ. ꯁꯤ ꯌꯦꯡꯉꯨ ꯇꯨꯔꯦꯟꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯒ ꯃꯣꯏ ꯊꯨꯝ ꯁꯨꯡꯐꯝꯗꯨꯅ ꯁꯪꯁꯤꯗ ꯂꯩꯔꯦ. ꯁꯤ ꯃꯈꯥꯗꯨꯗ ꯆꯪꯉꯒ ꯑꯩ ꯎꯠꯆꯔꯒꯦ. ꯁꯤ ꯂꯩꯔꯦ ꯃꯣꯏꯒꯤ ꯊꯨꯝ ꯁꯨꯡꯐꯝꯁꯤ. ꯀꯌꯥꯃꯨꯛ ꯃꯤ ꯌꯥꯝꯅ ꯁꯨꯡꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯔ ꯁꯨꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯖꯒꯦ. ꯃꯣꯏ ꯃꯤ ꯂꯩ, ꯊꯨꯝ ꯁꯨꯡꯕ ꯂꯩꯌꯦ ꯍꯧꯖꯤꯛ.
ꯇꯨꯔꯦꯟ ꯃꯇꯥꯏꯃꯛꯇꯅꯦ ꯁꯤ ꯃꯣꯏꯅ ꯊꯨꯝ ꯁꯨꯡꯉꯤꯁꯦ. ꯊꯨꯝ ꯁꯨꯡꯕꯒꯤ ꯃꯅꯤꯟ ꯀꯥꯔꯤꯕꯁꯤ ꯌꯦꯡꯉꯣ. ꯊꯨꯝ ꯁꯨꯡꯕꯒꯤ ꯈꯥꯡ ꯁꯦ ꯁꯤꯡꯒ ꯊꯝꯕꯁꯤ ꯌꯦꯡꯉꯨ. ꯃꯩꯈꯨꯅ ꯋꯥ ꯋꯥ ꯀꯥꯏ. ꯈꯥꯡꯁꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯊꯨꯝ ꯄꯛꯏꯌꯦ. ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯁꯨꯡꯂꯛꯑꯒ ꯁꯤꯅ ꯂꯥꯁ ꯑꯣꯏꯔꯛꯄꯅꯦꯕ. ꯁꯤꯅ ꯃꯩꯐꯝ. ꯌꯦꯡꯉꯨꯁꯤ ꯊꯨꯝꯒꯤ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ. ꯁꯤꯗ ꯀꯜꯂꯒ ꯁꯤꯗ ꯀꯥꯔꯒ ꯁꯤꯗ ꯊꯨꯝ ꯕꯛꯀꯦꯠꯇ ꯂꯩꯌꯦ. ꯊꯨꯝꯒꯤ ꯏꯁꯤꯡꯁꯤ ꯑꯩ ꯃꯍꯥꯎ ꯇꯪꯉ ꯌꯦꯡꯒꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯅꯝꯗꯕ꯭ꯔꯥ ꯍꯥꯏꯗꯣ. ꯐꯨꯠꯂꯒ ꯂꯩꯌꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ. ꯃꯐꯝ 1 2 3 ꯐꯨꯠꯂꯒ ꯂꯩ. ꯊꯨꯝ ꯏꯁꯤꯡꯁꯤ ꯂꯩꯔꯦ. ꯑꯩ ꯊꯨꯝ ꯇꯪꯉ ꯌꯦꯡꯒꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯅꯝꯗꯕ꯭ꯔꯥ. ꯊꯨꯝ ꯅꯝꯃꯦ. ꯊꯨꯝ ꯌꯥꯏ. ꯏꯁꯤꯡ ꯕꯤꯔꯤ ꯕꯤꯔꯤ ꯁꯧꯗꯣꯔꯛꯏꯁꯤ. ꯐꯨꯠ ꯀꯥꯔꯛꯑꯦ. ꯕꯤꯔꯤ ꯕꯤꯔꯤ ꯕꯤꯔꯤ. ꯐꯨꯠ ꯃꯌꯥꯝ ꯍꯩꯊꯈꯤꯕꯒꯤ. ꯀꯟꯅ ꯊꯨꯝ ꯊꯣꯡꯕꯤꯁꯤ ꯊꯨꯝ ꯁꯨꯡꯕ. ꯐꯖꯅ ꯐꯨꯠꯂꯤ. ꯏꯁꯤꯡ ꯃꯊꯛꯇꯩ ꯊꯥꯗꯔꯛꯏ ꯊꯨꯝ ꯐꯨꯠꯅꯅꯕꯒꯤꯗꯃꯛꯇ. 이봐 ꯀꯩꯅꯣꯝꯃ ꯍꯪꯒꯦ. ꯁꯤ ꯊꯨꯝ ꯊꯣꯡꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯤ ꯀꯥꯞꯄꯣ. ꯑꯩ ꯏꯄꯥꯗ ꯈꯔ ꯍꯪꯒꯦ ꯊꯨꯝ ꯊꯣꯡꯕꯒꯤ ꯃꯔꯝꯗꯀꯣ. ꯀꯥꯞꯂꯒ ꯂꯩ. ꯑꯩ ꯐꯣꯟꯗ ꯁꯤꯒꯤ ꯊꯨꯝꯁꯦ ꯃꯣꯏꯅ ꯊꯣꯡꯕ ꯑꯩꯈꯣꯏꯗꯤ ꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ. ꯁꯣꯝꯗ ꯂꯥꯛꯑꯣ. ꯁꯤꯒꯤ ꯊꯨꯝ ꯊꯣꯡꯕꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯔꯛꯑꯦ ꯑꯗꯨ ꯊꯣꯡꯕꯁꯤ. ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯊꯣꯡꯕꯁꯤꯗꯤ ꯍꯣꯏ ꯊꯨꯝ ꯑꯁꯤ ꯍꯧꯕꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯊꯨꯝ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯂꯥꯛꯅꯕ ꯃꯇꯝꯗ ꯁꯟꯗꯪꯀꯣ ꯁꯟꯗꯪ ꯑꯃ ꯌꯣꯛꯄ. ꯑꯗꯨ ꯁꯟꯗꯪ ꯑꯗꯨꯅ ꯄꯣꯏꯗ ꯑꯩꯈꯣꯏ ꯁꯟꯗꯪ ꯑꯃ ꯃꯥꯒꯤ ꯂꯩꯔꯝꯕ ꯏꯄꯨꯁꯤꯡꯒꯤ. ꯑꯗꯣ ꯁꯟꯗꯪ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯒ ꯁꯤꯗ ꯊꯨꯝ ꯂꯩꯕ. ꯑꯗꯨ ꯊꯨꯝ ꯏꯜꯂꯒ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯄ. ꯁꯟꯗꯪꯁꯤꯅ ꯄꯨꯕ ꯀꯥꯟꯗ ꯁꯤꯗ ꯃꯐꯝꯁꯤꯗ ꯏꯁꯤꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤ. ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯔꯒꯁꯨ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯑꯩ ꯑꯥꯗ ꯃꯐꯝ ꯂꯩꯔ ꯑꯗꯨꯗ ꯁꯟꯗꯪ ꯑꯗꯨ ꯊꯝꯃꯒ ꯑꯗꯨꯗ ꯂꯩꯔꯁꯦ ꯍꯥꯏꯅ ꯂꯥꯛꯂꯒ ꯑꯗꯨꯗꯒꯤ ꯁꯤ ꯊꯨꯝꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ. ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯊꯣꯡꯉꯒ ꯂꯩꯔꯒ ꯀꯩꯅꯣ ꯍꯥꯟꯅ ꯃꯍꯥꯔꯥꯁꯇ꯭ꯔ ꯀꯩꯅꯣ 20
ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯔꯥꯖ ꯂꯩꯕ ꯀꯥꯟꯗ ꯃꯍꯥꯔꯥꯖ ꯑꯃꯨꯛ ꯃꯁꯤꯗ ꯂꯧꯐꯝꯁꯤꯗꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯂꯥꯏꯁꯨ ꯈꯔ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤꯗꯤ ꯈꯤꯇꯪ ꯂꯥꯎꯕ ꯑꯁꯤꯗ ꯑꯗꯨ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄ ꯀꯥꯟꯗ ꯕ꯭ꯔꯤꯇꯤꯁ ꯃꯅꯤꯄꯨꯔ ꯃꯗꯨꯁꯤꯡꯁꯦ ꯂꯝ ꯊꯦꯡ ꯅꯠꯇ꯭ꯔꯒ ꯀꯥꯟꯗ ꯊꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯗꯨꯗꯁꯨ ꯃꯗꯨ ꯃꯇꯝꯗ ꯑꯣꯏꯔꯗꯤ 18th century 하고 브리티시 라고시고 이 공가 소리가 어디 올라가는 어디 넘어온다 좀 ꯁꯤꯒꯤ ꯃꯊꯛꯇ ꯊꯣꯡꯕ ꯍꯧꯔꯤꯕ꯭ꯔꯥ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯅꯥꯏꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯞꯄ ꯍꯦꯛ ꯍꯥꯞꯄꯗꯨꯗꯤ ꯑꯗꯨꯒ ꯀꯪꯕ ꯃꯊꯪ ꯀꯪꯕ ꯃꯤꯈ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯊꯪ ꯆꯪꯖꯔꯒ ꯃꯁꯤꯗꯤ ꯁꯤꯗ ꯂꯥꯁ ꯑꯣꯏꯔꯤꯕ ꯁꯤ ꯀꯥꯡꯖꯩꯁꯤꯗ ꯑꯗꯨ ꯄꯨꯡ ꯀꯌꯥꯃꯨꯛꯇꯤ ꯆꯪꯉꯤ ꯃꯁꯤ ꯑꯗꯨꯝ ꯃꯩ ꯈꯔ ꯀꯟꯅ ꯇꯧꯔꯕꯗꯤ ꯄꯨꯡ ꯃꯔꯤꯗꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯁꯤ ꯑꯃꯈꯛꯇꯅ ꯑꯗꯨꯝ ꯂꯣꯏꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ 24 hours ꯃꯉꯥꯔꯛ ꯉꯝꯃꯦ ꯁꯤꯒꯤ ꯊꯣꯡꯈꯤꯕ ꯁꯤꯒꯤ ꯈꯥꯡ ꯑꯍꯨꯝꯗꯨꯗꯩꯗ ꯊꯣꯡꯉꯒ ꯀꯥꯏꯔꯛꯄꯗ ꯀꯌꯥꯃꯨꯛ ꯀꯦꯖꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯀꯥꯏꯔꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯦꯡꯀꯣꯠꯇ ꯁꯥꯏ ꯍꯥꯏꯕ ꯇꯦꯡꯀꯣꯠꯇꯀꯣ ꯇꯦꯡꯀꯣꯠꯇ ꯇꯦꯡꯀꯣꯠꯇꯤ ꯀꯗꯥꯏ ꯂꯩꯕ ꯁꯤꯗ ꯇꯦꯡꯀꯣꯠꯇꯤ ꯂꯩꯕ ꯁꯤ ꯑꯩꯈꯣꯏꯅ ꯃꯆꯨꯝ ꯑꯣꯏꯅ ꯇꯦꯡꯀꯣꯠꯇꯒꯤ ꯁꯥꯏ ꯍꯥꯏꯕ ꯁꯤ ꯇꯦꯡꯀꯣꯠ ꯑꯅꯤꯅꯤ ꯍꯥꯏꯕ ꯃꯁꯤ ꯀꯨꯟ ꯊꯣꯛꯄ ꯉꯝꯃꯦ ꯁꯤ ꯀꯨꯟ ꯊꯣꯛꯄ ꯉꯝꯃꯦꯕꯀꯣ ꯀꯨꯟ ꯊꯣꯛꯄ ꯉꯝꯃꯦ ꯁꯤ ꯑꯃ ꯀꯥꯏꯕꯁꯤꯗ ꯃꯁꯤꯗꯒꯤ ꯀꯨꯟ ꯁꯤ ꯑꯃꯁꯤꯗ ꯀꯌꯥꯗꯤ ꯌꯣꯜꯂꯦ ꯃꯁꯤ ꯃꯇꯨꯝ ꯑꯃꯗ ꯌꯥꯡꯈꯩ ꯑꯁꯤ ꯆꯥ ꯑꯃ ꯖꯨꯔꯥꯗ ꯆꯥꯝꯃꯀꯣ ꯌꯥꯝ ꯐꯩ ꯁꯤ ꯊꯝꯕꯤꯔꯣ ꯆꯍꯤ ꯑꯃꯗ ꯁꯤꯒꯤ ꯁꯦꯟꯊꯣꯛꯁꯦ ꯀꯌꯥꯃꯨꯛꯇꯤ ꯊꯣꯛꯄ ꯉꯝꯃꯤꯕ ꯑꯗꯨ ꯄꯨꯟꯅ ꯁꯥꯈ꯭ꯔꯕ ꯀꯥꯟꯗꯗꯤ ꯄꯨꯟꯅ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯊꯣꯡꯉꯗꯤ ꯂꯥꯛ ꯇꯔꯥ ꯆꯍꯤ ꯑꯃꯗꯀꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯁꯤꯒꯤ ꯊꯕꯛ ꯈꯛꯇꯗ ꯁꯨꯔꯒ ꯑꯗꯨ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯊꯣꯡꯁꯦ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯊꯨꯡꯕ ꯌꯥꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯊꯨꯝ ꯑꯁꯤ ꯄꯨꯟꯅ ꯂꯧꯊꯣꯛꯄ ꯂꯣꯏꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯖꯟꯗꯀꯣ ꯆꯠꯄ ꯉꯝꯗꯕ ꯆꯠꯄ ꯃꯇꯝ ꯂꯩ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯇꯝꯁꯤ ꯀꯔꯝꯕ ꯊꯥꯗ ꯆꯠꯄꯅꯣ ꯅꯣꯕꯦꯝꯕꯔꯗꯒꯤ ꯍꯧꯔꯒ ꯃꯥꯔꯆ ꯐꯥꯎꯕ ꯅꯕꯦꯝꯕꯔꯗꯒꯤ ꯃꯥꯔꯆ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯊꯥ ꯃꯉꯥꯅꯦꯕ ꯃꯉꯥꯃꯨꯛ ꯆꯠꯄꯁꯤꯗ ꯂꯥꯛ ꯇꯔꯥꯒꯨꯝꯕꯗꯤ ꯂꯥꯛꯄ ꯏꯟꯀꯝꯁꯤ ꯑꯗꯨꯃꯛ ꯌꯥꯗꯦꯕ ꯁꯤꯒꯤ ꯊꯣꯡꯕ ꯅꯪꯅ ꯇꯔꯟ ꯑꯃ ꯊꯣꯡꯕ ꯀꯥꯟꯗ ꯎꯁꯦ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯦꯔꯥ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯍꯞꯇꯥ ꯑꯃꯃꯝꯗ ꯑꯗꯨꯝ ꯄꯥꯇ꯭ꯔꯤ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯁꯨꯄꯔ ꯂꯣꯠ ꯑꯃ 6x6 ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯃꯁꯤꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯩ ꯊꯥꯕꯁꯦ ꯀꯟꯅ ꯊꯥꯕ ꯃꯤ ꯂꯩ ꯇꯞꯅ ꯑꯗꯨꯝ ꯊꯥꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯗꯤ ꯍꯞꯇꯥꯁꯨ ꯊꯣꯡꯕ ꯉꯝꯗꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯁꯨꯇꯤꯃꯟ ꯂꯣꯠ ꯑꯃ ꯂꯣꯏꯁꯤꯟꯕꯁꯨ ꯂꯩ ꯀꯅꯥꯒꯨꯝꯕꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯞꯇꯥ ꯑꯃꯗꯤ ꯆꯥꯡ ꯑꯃꯗꯀꯣ ꯑꯗꯨ ꯈꯔ ꯀꯟꯅ ꯇꯧꯔꯕꯗꯤ ꯊꯨꯅ ꯀꯟꯕꯁꯨ ꯀꯟꯅ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯇꯞꯅ ꯇꯧꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯃꯔꯤꯔꯛ ꯊꯣꯡꯂꯕꯗꯤ ꯈꯔ ꯀꯟꯅ ꯇꯧꯔꯕꯗꯤ 5 ꯃꯥꯅ
ꯀꯥꯡꯁꯤ ꯆꯥꯎꯕꯁꯤ ꯀꯌꯥ ꯄꯩꯁꯥ ꯀꯌꯥꯃꯨꯛꯇꯤ ꯄꯤꯔꯒꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯒꯣꯔꯃꯦꯟꯗꯒꯤ ꯐꯪꯕꯅꯦ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯑꯗꯨꯅ ꯀꯌꯥ ꯑꯁꯤ ꯀꯌꯥ ꯇꯥꯏꯅ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯈꯔ ꯄꯤꯛꯄ ꯑꯁꯤꯗꯒꯤ ꯄꯤꯛꯄ ꯑꯗꯨ ꯊꯥꯡ ꯈꯔ ꯄꯤꯛꯄ ꯑꯗꯨꯗꯤ ꯂꯤꯁꯤꯡ ꯑꯅꯤ ꯆꯥꯝꯃꯉꯥ ꯑꯗꯨ ꯁꯤꯁꯦ ꯒꯣꯔꯃꯦꯟꯅ ꯅꯣꯏ ꯑꯆꯧꯕ ꯊꯨꯝꯁꯤꯒꯤꯗꯃꯛꯇ ꯁꯤꯗꯤ ꯄꯤꯕꯤꯕꯅꯦꯕꯀꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡꯒ ꯊꯦꯡꯅꯔꯒ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯕꯁꯦ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ